ꯁꯤꯗ ꯄꯥꯟꯗꯨꯝ ꯑꯃ ꯑꯩꯁꯦ ꯆꯥꯒꯦ ꯃꯀꯣꯛꯁꯦ ꯁꯩꯁꯤꯗꯗꯤ ꯃꯨꯛꯕꯥꯡꯒ ꯇꯧ ꯌꯥꯅꯤꯍꯦ ꯄꯥꯟꯗꯥꯅꯦ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏꯗꯩ ꯍꯦꯛꯎꯕꯅꯦ ꯑꯩꯈꯣꯏꯗꯤ ꯍꯧꯗꯦ ꯄꯥꯟꯗꯥꯁꯦ ꯁꯨꯃꯥꯏꯅ ꯃꯜꯂꯦꯕ ꯀꯨꯏ ꯆꯪꯉꯦ ꯁꯨꯃꯥꯏꯅ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯑꯒ ꯍꯥꯏꯅ ꯄꯥꯟꯗꯥꯁꯦ ꯃꯟꯕ ꯂꯣꯏꯁꯜꯂꯒꯦ ꯌꯥꯔꯅꯤ ꯑꯣꯛꯑꯅꯤ ꯌꯥꯝ ꯌꯥꯝꯃꯦ ꯄꯥꯟꯗꯥ ꯃꯟꯕ ꯂꯣꯏꯔꯕꯅꯤꯅ ꯁꯤꯗ ꯆꯥꯝꯊꯣꯛꯑꯒ ꯄꯨꯁꯜꯂꯒꯦ ꯏꯃꯨꯡꯗ ꯄꯨꯂꯞ ꯃꯣꯠꯄ ꯅꯠꯇꯦ ꯌꯥꯝꯅ ꯂꯩꯕꯥꯛ ꯅꯨꯡꯕꯥꯛ ꯌꯥꯎꯗꯅ ꯍꯥꯄꯨ ꯍꯔꯥꯡ ꯌꯥꯎꯕ ꯅꯠꯇꯦ ꯀꯔꯤꯝ ꯃꯣꯠꯇꯦ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏ ꯆꯥꯝꯊꯣꯛꯑꯒꯦ ꯉꯁꯤꯗꯤ ꯉꯁꯥꯏ ꯉꯟꯇꯥꯅ ꯆꯥꯝꯗ꯭ꯔꯦ ꯅꯝꯃꯝꯗꯥꯏ ꯆꯥꯝꯃꯦ ꯇꯧꯔꯦ ꯃꯆꯨꯝ ꯑꯣꯔꯣ ꯇꯥ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯑꯩ ꯉꯔꯥꯡ ꯆꯥꯝꯊꯣꯛꯑ ꯊꯝꯃꯕꯅꯤꯗ ꯁꯤꯗꯤ ꯑꯗ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯨꯛ ꯆꯥꯝꯕꯅꯤ ꯃꯣꯠꯇ꯭ꯔꯤꯁꯦ ꯀꯩꯝꯇ ꯌꯥꯔꯅꯤꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯒꯦ ꯊꯦꯡꯉꯦ ꯃꯌꯥꯝ ꯉꯁꯤꯁꯨ ꯁꯅꯥꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯅ ꯃꯊꯦꯜ ꯑꯃ ꯄꯨꯗꯅ ꯂꯥꯛꯆꯔꯦ ꯉꯁꯤ ꯂꯥꯛꯏꯁꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯊꯥꯏꯅꯒꯤ ꯁꯨꯝ ꯑꯍꯜ ꯂꯃꯟꯅ ꯆꯥꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯟꯖꯥꯡꯁꯤꯗꯤ ꯑꯆꯝꯕ ꯃꯅꯥ ꯃꯁꯤꯡꯒꯤꯅꯕꯀꯣ ꯉꯥ ꯆꯥꯛꯇꯤ ꯃꯔꯛ ꯃꯔꯛꯀꯤ ꯋꯥꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯥꯟꯗꯥꯁꯦ ꯄꯥꯟꯗꯥ ꯍꯥꯏꯅ ꯁꯤ ꯑꯩꯒꯤꯁꯦ ꯄꯥꯂꯨꯀꯥꯕꯤꯒꯤ ꯄꯥꯟꯗꯥꯅꯤ ꯁꯤꯡꯖꯨꯄꯥꯜ ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯄꯥꯟꯗꯥꯅꯤ ꯑꯇꯩ ꯑꯇꯩ ꯄꯥꯟꯒꯤꯁꯨ ꯂꯩ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯁꯨ ꯂꯩꯕꯅꯦꯕ ꯑꯗꯣ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯄꯥꯂꯨꯀꯥꯕꯤꯒꯤ ꯄꯥꯟꯗꯥꯁꯦ ꯁꯤꯒꯤ ꯈꯖꯤꯡꯁꯤ ꯊꯥꯛꯑꯒ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯆꯝꯅꯅꯦ ꯊꯥꯎ ꯉꯧꯗꯦ ꯑꯗꯨꯒ ꯑꯗꯨꯒ ꯁꯤ ꯈꯖꯤꯡꯁꯤ ꯊꯥꯛꯑꯒ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡꯁꯤꯒꯅꯦ ꯁꯤ ꯊꯥꯡꯖꯤꯡ ꯑꯔꯣꯕꯅꯦꯕꯀꯣ ꯌꯦꯟꯗꯦꯝꯁꯤꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯖꯔꯛꯀꯦ ꯑꯩꯅ ꯍꯣꯔꯦꯟ ꯌꯦꯟꯗꯦꯝ ꯁꯤꯡꯖꯨ ꯁꯨꯕꯁꯦ ꯃꯌꯥꯝꯁꯨ ꯆꯥꯕꯨꯗꯤ ꯆꯥꯔꯝꯒꯅꯦꯕꯨ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯆꯝꯕ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯊꯥꯎ ꯑꯃ ꯌꯥꯎꯍꯜꯂꯒꯦ ꯅꯥꯀꯨꯞꯄꯤꯁꯤ ꯈꯔꯒ ꯃꯥꯏꯔꯦꯟꯁꯤ ꯈꯔꯒ ꯇꯧꯔꯒ ꯁꯨꯝ ꯐꯗꯤꯒꯣꯝ ꯀꯩꯀꯥ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯑꯒ ꯕꯣꯔꯥ ꯑꯃ ꯍꯧꯖꯔꯛꯀꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯁꯨꯝ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯁꯤꯅ ꯍꯥꯎꯏꯅꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯅꯤꯡꯉꯦ ꯌꯥꯝꯅ ꯃꯈꯟ ꯃꯈꯟ ꯊꯣꯡꯉꯛꯈꯤꯒꯦ ꯄꯥꯟꯗꯥꯁꯦ ꯄꯥꯛꯅꯝꯒ ꯅꯝꯃꯛꯈꯤꯅꯤ ꯌꯦꯡꯉꯣ ꯍꯥꯎꯋꯦ ꯆꯥꯕ ꯃꯌꯥꯝꯅꯗꯤ ꯏꯁꯁꯅ ꯍꯥꯏꯅꯤ ꯆꯥꯔꯒ ꯌꯦꯡꯕꯤꯌꯣ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯩ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯩ ꯊꯥꯒꯠꯂꯦ ꯑꯩ ꯄꯥꯟꯗꯥ ꯊꯣꯡꯕ ꯍꯧꯅꯕ ꯎꯌꯥꯟꯁꯤ ꯊꯥꯡꯒꯠꯂꯒꯦ ꯀꯥꯡꯁꯣꯏꯅꯤꯅ ꯃꯍꯤ ꯍꯥꯟꯅ ꯍꯥꯞꯄꯒ ꯁꯥꯍꯟ ꯇꯥꯕꯅꯤ ꯍꯣꯔꯦꯟ ꯅꯣꯠꯇꯅꯕ ꯈꯔ ꯌꯥꯝ ꯍꯥꯞꯆꯟꯒꯦ ꯄꯥꯟꯗꯥꯁꯦ ꯍꯥꯟꯅ ꯍꯥꯞꯆꯜꯂꯒꯦ ꯄꯥꯟꯗꯥ ꯈꯣꯛꯎꯕꯒꯤ ꯈꯨꯠꯀꯁꯦ ꯐꯖꯈ꯭ꯔꯖꯥꯠꯅꯤꯇꯣ ꯆꯨꯏꯌꯦꯕ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯃꯦꯠꯂꯦ ꯑꯗꯒꯤ ꯍꯩꯔꯤꯕꯣꯞ ꯍꯥꯞꯄꯦ ꯑꯗꯩ ꯁꯤꯡ ꯈꯔ ꯑꯃ ꯍꯥꯞꯄꯒꯦ ꯏꯟꯖꯥꯡꯒꯤꯅꯤꯀꯣ ꯐꯗꯤꯒꯣꯝ ꯃꯀꯣꯛꯁꯦ ꯀꯟ ꯂꯥꯎꯔꯅ ꯆꯥꯎꯔꯗꯅ ꯁꯨꯝ ꯏꯔꯣꯝꯕ ꯁꯤꯡꯖꯨꯗ ꯊꯥꯛꯄ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯊꯥꯛꯆꯟꯈꯤꯒꯦ ꯁꯨꯃꯥꯏꯅ ꯈꯔ ꯁꯣꯏꯗꯣꯛꯑꯒ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯣꯏꯔꯛꯈꯤꯅꯤ ꯀꯥꯡꯁꯣꯏꯁꯤꯗꯤ ꯅꯄꯥꯛꯄꯤꯅ ꯍꯥꯎꯋꯦꯕ ꯑꯗꯨꯅ ꯅꯄꯥꯛꯄꯤ ꯈꯔ ꯑꯃ ꯁꯣꯏꯖꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯁꯨꯝ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯈꯔ ꯇꯞꯄꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩ ꯀꯟꯅꯅꯕ ꯑꯩꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒ ꯂꯣꯏ ꯂꯩꯔꯒ ꯍꯥꯞꯄꯅꯦ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯍꯥꯟꯅꯁꯨ ꯍꯥꯞꯄꯝꯃꯦꯕꯀோ ꯑꯗꯩꯗ ꯌꯥꯈꯤꯗꯕ ꯑꯗ ꯑꯩꯅ ꯊꯧꯑꯣꯏꯗꯕ ꯁꯨꯝ ꯉꯥꯡꯉ ꯂꯣꯏꯔꯦꯗ ꯑꯩꯅ ꯃꯍꯤꯁꯦ ꯁꯧꯔꯕꯅꯤꯅ ꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯆꯜꯂꯦ ꯑꯗꯒꯤ ꯁꯧꯔꯕꯅꯤꯅ ꯑꯩꯅ ꯉꯥꯔꯤꯅꯦ ꯃꯣꯔꯣꯛꯅꯦ ꯁꯤꯡꯅꯦ ꯍꯩꯔꯤꯕꯣꯞꯅꯦ ꯁꯤ ꯍꯩꯖꯤꯜꯂꯒꯦ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯈ꯭ꯔꯕꯩ ꯃꯇꯨꯡꯗ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯤꯒꯤꯁꯤꯃ ꯁꯥꯡ ꯁꯥꯡꯅ ꯂꯨꯞꯄꯒ ꯍꯧꯔꯅꯤ ꯑꯗꯩ ꯃꯥꯏꯔꯦꯟꯁꯤꯃꯒ ꯍꯧꯔꯅꯤ ꯌꯥꯝ ꯍꯧꯔꯣꯏꯌꯦ ꯕꯣꯔꯥ ꯌꯥꯝ ꯆꯥ ꯉꯝꯗꯦ ꯑꯀꯨꯞꯄ ꯑꯁꯣꯏꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯣꯠꯁꯟꯅꯗꯣꯏꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯃꯗꯒꯤ ꯋꯥꯠꯂꯦ ꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯒꯥꯏꯔꯦ ꯁꯤꯡ ꯈꯔ ꯑꯃꯒ ꯍꯥꯞꯄꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒꯦ ꯑꯩꯅ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛ ꯊꯝꯃꯅꯤ ꯕꯣꯔꯥ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯩꯗꯤ ꯕꯣꯔꯥꯗꯗꯤ ꯃꯆꯨ ꯊꯥꯛꯇꯦ ꯌꯦꯟꯁꯥꯡꯁꯦ ꯈꯖꯤꯡ ꯊꯥꯛꯆꯜꯂꯒꯦ ꯈꯖꯤꯡꯁꯦ ꯊꯥꯛꯆꯜꯂꯒꯦ
khajing thakpagi amtang khajing je makha thangange mahau launanaba mathakta taw leradi mahi machumdo kainonta yengeko munbrana ma mulle yam thuna ada mulle dana su ngakti longini mulle singjugi yendem je aina ne langang labuk mayai du dagi habadi nungsa yam sabadagi chaning ba haitare chot lawdagi chaning daba dugi thawai ni inaw pi chatle he uri ne mi marang hai ka ele ju hele e adu yendem je smaina huidem charaga horen tawrakanda dum haidra su yeng ya ai tawrake thangjinga singju su gaina yendem ji phulei ne da ne phajai ne makong ne tak taw maka pak thok pi du taweba hawala ko ichau chau de hengwa yam chau kanda ju mutlake sumaina yendem je sumaina nei khaine ba thaina di naha oringa de khuttu kan manina ba ko masum ororo ta dan sisu ta doini ta budi adaida sumaina nei khairaga mahi sum tokkadoine ba nasa yendem do siga tangai sangre si mahi je kangna sum toga sudoini singju je khut ai ji yaudana si mahi kang sumnya pote iswana khut ai je khoigi damakta mateng oina ba hai tare ne chaba thakpa hawba je khut ki mapan yam tange nasa yendem do to aina kangna sum to siga ni sudoi je thangjinga sumain troga singju su jem hawe ba nasa yendem plate ma pik than bane do siga tangai gre chana pana yamalli na hai bane ba oren pije ro khang yang je ngasai na mun gra bane do thum thak chalaga loisan na ba tawrage thum thak chalage siko yang je aina yam kanna kana khainin de to sumaina na khaibda barar patli ju busa to ne khairoi mapum chani amtang chawgatlan gi si awa phadigom thak chalage ai si injang thak na baina yani awa phadigom thak ko amtang ot ke makha thang han ge mu mulhan ge maina natang amu awa phadigom thak pai thang je sare bora hong na ba thau hai rage phadigom thak chalage muthat lage loire muthatle mai muthatle loire maroi han hoge maroi ji han thadarage sumaina nakan dei lupaga dum tawdoine bora thadarage je sumaina sang sumai hoge tawbe ana bora je kokhatlage aina bora je am chaw pang howdaba cha howba maroi de yam handa mai long thadarage mai rem bora gi mu sumaina maroi na phanba je sini chaningi je yare mai rem bora je mu kotharage mulle yani bora je si loi changam ponte aina ngari ga morok je thongga sumaina noire aduga se to chalage mana sai pathada na leiraba potnina chak loire je aduna singju ji hapage yendem singju hapage ai maroi yam chaningi maroi yaudadi nungaite sina mayang toni sina toning khokti ani hapage adagi sina nauksek lei habdo aduni da phadigom kharam ga hapage tilau khitang ma hapage sumaina injang je angtang ot ki ge aduga hapage
Manamdi nusi nganam thumnamdau yam male ngasi aina kaihalloi harga sum kaithokre otpada daga ta thokre yarane jang hapa loigre singju hapa loigre bora mu hapa ge ji mairen bora ne mayam chak loijare hujik mahau yingjirage aigidi mahau yingbaneba mahau yingage jang jan chage jang yam hau dong male ida pandum mam ni aje han chage okse sayidadi mukbang ga taw yani he mahau kuao ma mahau ya Kim du giống yang aga ada katang garga malu empang juga masih caknya nganan tuh nambah au bengang jadi ya mahal chẳng tengah hoki ya kuao ma malu bora aja mahan yang aga hao chỉ tụng chậm chạy ông chỉ cần mình nên hao hai đứa nữa hai bông không rồi nói hai mẹ mà chỉ cái gì mà tăng sai đây cái video rồi sẽ là cái mà thằng cái video đã muộn rồi